ngara nungdam phongkiba kangla paudagi maroiba pau khara khangasaraka miyamda khudo tamjige modani mega scheme da lupa crore lising kun lana lauthokibase sebigi chairperson ga manaraga lauthokibani mega chandra modani mega scheme ase joint parliamentary committee GPC amana thijilhalo sebigi chairperson khudakta sendo haiba demanda ngasi india pumbada sangsileba khongjanga sibu sawat aduna Manipur Pradesh Congress Committee da su MPCC gi leader sing amadi Congress workers sing yauna sing mairong de leiba Improvement Directorate ED gi get mamangda khongjang singkhre khongjang aduda saru yaki ba MPCC gi president ke Mega Chandra na phonglo khibada modani mega scheme asida lupa crore lising kun lana lauthokki ba si Modi Adani amadi sebi gi chairperson ga manaraga lauthokki bani asiguma chinjau paiba kayaga Modi ne luching balenga asiga manaraga Satharakliba miyamgi sel mioi kharakaki oina bahotnarakliba si thingnaba sangsimba khongjangni haiki CLP leader Okram Ibobina phongdokhibada Germany da based tauba independent investigating agency Hidebagna Sibina Adani Group da rupa crore lising kun invest taubada asoiba aramba kya leire haina phongdorakpadagi Supreme Court nadi CBI ED natraga Sibina thigal halu haiba sida ruling amadi opposition jaba joint parliamentary committee JPC ama sem laga thiga anabangasi India pumbada sangsimba khongjangni haiki hunagadabagi saruk thaba oina pangthokpana party gi lengdraba firepni Maheshor amana ama hunaduna chingthaba salka haina chajing tawba amadi thabak tawdana wangang bana politics ki masa oina launa riba lamdam asida thabak tawbagi hainabi leiba anawa political treasury ama haudoktuna RPIA asi India pumbada maming leiba party ama ohengade haina party asi ge National Secretary Maheshwar Thongnawjamna phongdokhrei Kashampata leiba mahaki yumda pangthokpa party asigi nauna khalaba sapam jakang leipal opagi thoramda wafam asi phongdoraduna mahakna hai lamdam asida chanariba politics ki masak asi hongdoktuna hunakadabagi saruk thabo oina pangthokpa haibasina party asigi lengdraba firepni BJP ne luchingba NDA lengakta party asina sogalabaso Manipur gi oinati party asi lamdam asidagi hawdokhiba general party amagumna chapchana thabak tawgani khunai asigi yelawmi miyamgi efana bakari karamba khongthang lokhakani haiba sitlamdam asigi mihu chingna center da khangangadabani center gi yaka yengduna leibana miyamgi apamba phangan bangamloi yelawmi singna phangdana leiba phambam thokpa haksing asi phangana ba center da mataw kramna taknagani haiba kaya asi kumna nena basangi Manipur gi politics ki mayonda anawba mayo ama songnaba RPI athawale na hotnariba sida miyamna sumafung phana soga PYK nakal amaromda nauna party asigi state secretary oina khalaba haukiba Manipur Legislative Assembly mikal da lamlai ashida mirep oikiba sapamcha kanglei palna hai miyamna haina singna khong thangau drawadi yelawmi singi tunglam chata kininga oiba poram ama lakpa yabagi akiba leire phibam asida achoma maikaida khong thangba ngamnaba party asida changlakpani haiki kumjali singani sumna kungo homdagi me ahum dagi ngasi phawbada Satharakli balala asida party asigi National Secretary Maheshwar laukiba thawda kaya do singthaningai nei Manipur gi issue kaya center gi manakong yongna ba hotnarakhiba amadi party ge national leader singa Manipur miyam gi damak lorakhiba firep asida thajabadagi firep asi lorakhibani haidi War on Drugs campaign lamdam asida poppy thaba amadi poppy degi drugs sunglamba factory kaya mangta ankrabani Bikram Nasa mukta bar abhiyan campaign gi damak Center na sahi asigi oina thadarakliba lupa lakh taragi sempham asi ningthina sijinarabadi campaign asi mai papa ngamgade haina Bishnupur district ki DCL Bikram na phongdokhrei ngasi Bishnupur district administration na Bishnupur district social welfare ga khusamna duna Moirang kendra gi manung chane leiriba thana popigi El Mani Memorial Training Hall da phangthokhiba training program asida ofam asi mahangna phongdokhibani Mayaka ba chingjak thingnabagi matangda phangthokhiba nomagi oiba training amadi orientation program aduda DCL Bikramna makata na hai Myanmar Thailand amadi Laos na singba drug puthokpa leibak sing asiga nakna leirubana Manipur da mayaka ba chingjak na piba setheng asi ka hena phangbani Chief Minister Nongthoma Berengi War on Drugs campaign na lamdam asida poppy thaba amadi poppy dagi drug sungba factory kya mangta ankrabani paktakna poppy tharamba mafam sing ado horticulture go eba pambi sing thabagi thorang kaya chu paikhatuna lakli Manipur asi Myanmar ga thangnana leiba mafam ama oibana lamdam asi drug puthok puchin tawbagi lambi ama oirakhibani punama asi thingnaba thorang kaya paikhalabaso drug aronba singi oina Manipur phawraga chakhiba yaba aronba lambi kaya leibana lengangna
lambi kaya achi kupna chenaduna lakhibani lamdam asidagi drug maru phangna muthatnaba honabada hawgalakliba angangsingna lairek laichugi mangal ningthina phagadagi tangai fadaba lai haina mahangna phongdokhi tharom aduda Manipur Commissioner for Protection of Child Rights Kaisam Pradikumarna most apparently on drugs and substance abuse and its preventive measure haibiramda wangangthi aduga News Life Foundation Manipur's Secretary Dr. Ramabam Pisangna role of civil society and measure to combat drugs and substance abuse haibiramda wangangthi Lengang na ogloiba singda compensation pigani haraga ngasi phawba pibiba leitri Vidyasagar Manipur Progressive Pig Farmers Association sinduna nomogi oiba interest program ama uripau Sorabon Tingyalgi Library Crafta Rebuilding Pig Farming and Manipur Challenge and Opportunity of Pig Farming in Manipur haibasida khannaninabagi mifam ama pangthoki ngasi pangthokiba khannaninabagi mifam asida association asige joint secretary L Vidyasagar na phongdokhibada Mamang sa ilising anige sumna kungo homdoida Manipurda African swine flu gi laina laisa chandorakpadagi ok loiriba lami singna sauna mangbagi awaba kaya mayoknaki sorangna ok lising taragi mathakta siki lupa crore 30 rom ama ata thoki masida pali balangang na ok loiba farmer singda compensation pigani haraga ngasi phawa piba leitri athupa delangang na compensation pitokpiyo haiki mahangna makha taraduna ngasi gi interest program ase ok loiriba farmer singna Matokramna banki loan singani amadi sathok marang kaina ok loigadagi haibasida khananaba pangthokpa tharom amani tharom asida naba Manipur ge General Officer GM Parada Mandar Manipur State Cooperative Bank Limited ki DGML angaba DDM Imphal West State Kiran Kumar Thoksom KUK Senapati ke Animal Science ke SMS Dr. N Munindro Manipur Rural Bank Head Office ke Manager L Rosan Amadi Association asigi President N Rokendro na singbana phambaki laiteng singwaiki Center na putholiba scheme chada maudra miyam na khangde India da laiba entrepreneur singi dama center na putholiba scheme singasi chada maudra da miyam na khangdaba maramna masibu pak sana khangan da miyam da khudong chaba pinaba MSME Promotion Council of India CPI na hona gane hana MSME CPI ge National Chairman Pradeep Mishra Sarkar na phongdokhre Wafam masingasi MSME PCI na sinuna Imphal Hotel gi Sangai Hall da pangthopa interest and orientation program da chief guest ki world da mahana phongdokhibani SBI PNB Bank of India Manipur Rural Bank amadi Axis Bank na chingba mihut kayana saru yaraga pangthokhiba tharam aduda Pandit Mishra na hai api paise ama oiriba Manipur da su MSME gi achoba thodang lai Manipur da lariba bank sing ne MSME gi khutang da Piriba kanaba kaya asi miyamda mapungfana phanghanba ngamdri masigi mathakta MSME gi khuthangda loan tanariba singnasu akopa marol ningthina khangdabana loan lawbada ngamdabagi phiba mayoknadaba nate asumna bank amasu beneficiary singe marakta lairiba ahoba asi menkhapada MSME PCI na achoba thodang lawgani haiki